Laingaki mathakta Khongjang Changsinnaba UNC na Sem Saba Houre India Laingang na sathariba indoor Myanmar gi ngangkhai paring fencing khabagi thabak amadi free movement regime FMR lauthokiba adubu yaningdaba phongdoktuna UNC na akan mamong da Khongjang Changsinnaba Sem Sakre United Naga Council UNC na Indo Myanmar border fencing khabagi thabak aste mangdong na Naga Miyam ga tanadana fencing khabagi thabak chathabi yaroi FMR lauthokiba adu amung hana ribok tawbiyu haiduna laingak ta thakiba numit kunigi matam hendokrabasu laingaki maikidagi pakum amata pirakpa leitri hiramasiga mari lainana UNC na sinba presidential mifam ama pangtuktuna makata na akan mamongda Khongjang Changsinnaba warip laure maramaduna UNC gi constituent unit amadi subordinate unit sing ansam NWI amadi nagapuruki lairiba miyam na akan mamongda Khongjang Changsinnaba Sem saduna laibiyu Kari karama Khongjang Changsingani haibadugi matangdadi lagliba numit 15 nigi manungda UNC na khangalakani haina UNC na thadorokba sirol amana phongdoragli Nakalamaromda border fencing amadi FMR ga mari lainana NPF ki MLA ahum amadi Independence MLA ama puna MLA Marina Manipuri Governor unaduna wari sanakre unabaduda MLA Mari aduna India lenga ki maike degi paikhlagliba Indo Myanmar border fencing amadi FMR lauthokiba aduna ngamkhai paringda khundari ba local community singna thengnariba khudong chadaba singi matangda sandongna paudam ki hairi lenga ki maike degi paikhaliba border fencing khabagi thabak amasung FMR lauthokiba aduga mari leinana awaba mayoknariba leibak asiga dialogue chathaduna ngamkhai paringda ingna singna nungsijana na leinanaba lenga ki maike degi mathautaba thabak piyu haina governor da taksin ki hairi Huyan Lanpao Integrated Organic Farm dagi naha amana postai sing Huran Khre Imphal West District ki Pasoi PS na koliba awang khunau mayai laikai NH37 ka taina na lairiba Huyan Lanpao Integrated Organic Farm ki campus dagi naha amana Thengkhang khara da postai sing Huran Khre naha asina farm asigi yot ki main gate kakhatuna Changlaglaga farm asida integrated organic farm gi tongan mathabak thoram sing paikhat pada sizinari ba polam sing huran kibane mahangna huran kiba pochai singi manungda maru aina kerosene chalaiba water pump ama amasung electric water pump ama yauraga loinana pump sing asigi water sing khakta natana farm asigi manungda loiba nganu kharasu huralaga pukibane naha achina amukhakta natana farm asidagi tongan polam sing mi leitringai gi khudong chabal lauduna toina huran bagi thabak chatharaklabanina mahaki mathakta farm gi maike degi lokhatpam thokpa thabak sing lokhatlagani hari ojoina file torokpa election petition commissioner judicial na MLA Karam Siam gi masin hangkre kumdali singani kunda pangthoki ba 12 suba Manipur Legislative Assembly gi mikhalda langthabal AC dagi karakkiba BJP gi MLA Karam Siam gi mathakta mikhal aduda mahaka lamba tawnakiba Congress ki ojoina High Court of Manipur da file tawrakiba election petition number 7 of 2022 gi makha chatarakpa wailda court na appoint tawba commissioner judicial na ngarang MLA Karam Siam gi masin hangkre court asina chatarakpa election petition gi wail gi matungina party animang na yabagi matungina court asina issue sing frame tawkibani court na frame tawba issue sing gi wail commissioner judicial na chatarakpada MLA asina defense witness oibaga loinana ngasi mahaki affidavit oina examination in chief ki warol ching pisin kibani o joina file tawrakiba petition asida MLA asigi mathakta siriba maral singi manungda MLA asina mahaki mathakta panduna leiba criminal case amata siriba maral singi manungda MLA asina mahaki mathakta panduna leiba criminal case amata phongdokide hairaga loinana o joina file tawrakiba petition asina MLA asigi mathakta siriba maral singi manungda MLA asina mahaki mathakta panduna leiba criminal case amata phongdokkide haibaga loinana mahaki residential building gi total area gi pak chauba square feet pankide aduga mahaki mingda leiba asset amadi inherited assets singsu phongdokkide haibaga loinana MLA asigi educational qualification da mahak Bachelor of Textile Engineering ni haina aranba information piki haibana chingba charging tawkibani haiba charging asi ACSC gi returning officer da petitioner oidiba ojoi gi election agent singna so aiba serol oina pesinduna file tawba laikrabani Pokso eki makada miyoi ama court na mara laire haina laukthokre sahi nauribi nupi masa amagi ikai khumnaba mangan kibagi thodokta masagi sahi 95 suraba miyoi ama court na mara laire haina laukthokre Lisingani taratarukta thokiba thodok asigi matangda Women Police Station Thawal na lokhatkiba FIR number
10/5/2016 ki matung ina Lamphel Pata Laiba Fast Track Special Court number 2 Manipur Satharakiba Special Trial Pokso Act number 12/2016 by 95/2020 gi hearing da ngasi First Track Court asigi Waikhom Tonen Maitena Masagi Sahi Nimpumanga Suraba Miyo Asibu Court na Maralai Rehaina Lautokhibani Court na Maralai Rehaina Lautokhraba Miyo Edudi Oinam Robin Chandra Apokpa Laikhidrabas Chandra Mohan Waikhong Police Station na konba takpasing mayay lekay dagine mahak IPC gi under section 419 amasung Pokso Act 2012 ki section 4 gi matungina tawdo asida maralay rehaina lauthokhibani Oinam Robin Chandra phone da atopa ming amadi laifam na chingba lana hajiduna crime assist sathakibani hairi court na maralay rehaina lauthokraba Oinam Robin Chandra tha sigi 15 da sathagadaba hearing da puthurang na baso court na Manipur Central Jail Sajiwagi jailer singda khanganki Tata tipar na thomada nupi ama lekhidre Imphal da lamthang tamna lakhiba tata tipar amaga lamthang dagi Imphal tamna lakhiba Honda Activa amaga thumjinabada Activa thauduna lakhibi nupi adu lekhidre thaudo asi ngarang numidang wairam pung mari makhairom tarakpa duwaida Uripo Kangchup rota thokkibani thaudo adu da lekhidraba nupi adu tagyel khongbal maning lekaidagi Ayekbam Sarita Sahi Kun Apokpa Chawba Kawi thaudo adu da January tata tipar adugi registration number MN01 AA2243 amadi Activa adugi registration number na MN01 A6 2402 ni haidi